Minority Students Association MSA Manipur na sinduna Waqf Board Manipur na Aranba Touriba Asigi Mayokta sit-in protest tawduna yaningdaba fongdokpaga loinana Aranba Touriba asi achumba tawbiyu haina khongjang changsinkhre. Khongjang aduda Justice for every Muslim community, stop corruption, equality before law, Waqf is for the community, not for individuals, transparency and accountability. Waqf Board Manipur ki project officer Tajuddin na oza hapninglaga hapkani, paisa chaninglaga chagani, organization ki office solon gani fongdokhiba yaningde. Project officer Tajuddin suspension tawgadabani. Waqf Board Manipur na Aranba Touriba asi chumthokpiyu. Waqf Board Manipur gi authority na tawningba Touriba asi dandi pigadabani. Manipur da lairiba masjid, kabarstan, maktaf, widow scheme khudingmak Manipur pangal khuntaba mafam singda manaba mityengda yauhallu. Hangduna lairiba board member election tawduna hapiyu haibana chingba slogan sing laukhi. Loinana MSA gi president PH Izus Ahmed na fongdorakhibada asuk kuiraba matam asi fawba Aranba Touriba Asigi mathakta action laukhatana tana una usan khangsanadaba amagum tuminna laithokpana kanaroi. Government na maral lairiba miyoi singbu kangkhatuna thamba sita sengna government na minority ni khan hanthana yengbani haidaba ngamloi athubada action laubiyu. MPSC na exam conduct tawraga laugadaba project officer matamatemgi yana bahapambana ngasidi Waqf Board Manipur asi amotpana khamthengle. Masigi matangdasu IPL thaduna wakatlagani. Loina na achumba tawbiyu Aranba Touriba asi yaningde haiduna hanjin laubada tabidraba matamda asawbana maram oiraga office solonbana chingba tawduna agitation changsin bagidamak police na organization gi miyoi khara by name da kokhalakpa akan mamong da condemn tawi masi khudakta lepkadabani achumba tawbada karigi office loan gani amot pana pik thanlaba office ama oibagi project officer ani laibada animak famdraba huranbagi makonbu mataw kamaina kamdawna hangduna thamgani haiba wafam fongdokpaga loinana fage hairabadi laaga fabiro maduda organization asina akiba laite achumba tawdriba fawba lepa laitana khongjang changsinkhigani haiba wafam sing fongdorakpaga loinana masida government na tuminasum lairagadi government asisu Manipur Bangal Kunaina boycott tawbagi firep laurakpa yai haina fongdokhi. Tasingna aikoi Manipur miyang puna thengnaminara kana Aranba taw mising ado dandi pidro ko hanba laitana aikoi khongjang changsangi gani personal oina aikoi de attack tawraiba Manipur Bangal gi Kunai sigi masjid ki maktab ki adugum laba kabarstan gi achumba tawbiona aikoi no khongjang changsalli sida aikoi gi mathakta aram sija laiba miyo singdo I mean, it's also about my say, Quina, Atada, with Atadi, on the Pulakanda, Hamina Hiva, Sitting protest, Sika in America, Waqf Board Manipuna, Aranba Touriba, Asumba, Tawiyu, Haibaduni, I couldn't come is Aduga Loina, Akogi, Mothers, Waqf Board, I say, Masamasagi, official Kilana, she didn't have another Waqf Board, as in Manipur Pangalgini. Mani kaki sunate Manipur pangal thungna aikoi deriba masjid ki kabarstan ki maktab ki magi thongthong pa hansing hangallo asan minai naiba mongda masjid ki maktab ki kabarstan ki hapuna singba tawriba se tawbigano loina na aikoi gi hariba Waqf Board Manipur sida masana aina tawningba tawgani kanana thingba ngamdoriba no oza hapingasu hapingasu to ni haiba oza tazdin kumathakta Paliba gamena convention lapat kadabani amadi loinana Waqf Board ki akoi construction na chingbada ato pada Aranba Touriba singa se Paliba gamena athubada thabak thokki haiba ofam sing asigi koina nungai jadaba amana aikoina achumba tawbiyu Aranba Touriba se sendokpiyo haiduna gamena laujaro kanda adugum laba aikoi gi police ta aikoi report pira kanda akoi police from side tagi akoi the station da lakna bo phone kya thamok pase tasena laibak thibani puran ro phari ba miyo bo madaw kamai kamdo ni station da lawo hairi bano ai bagi question sa simaga su MSA na angjaningi loina makhata na sukung loba allegation kya lakta ragadi MSA na Manipur le pangal mya go puna khusamna rakanda akoi gi hairi ba personal oina akoi de attack tawraiba Manipur pangal gi Kunai sigi masjid ki maktab ki adugum laba kabarstan gi achumba tawbiona aikoi no khongjang changsalli sida aikoi gi mathakta aram sija laiba miyo singdo tasingna aikoi Manipur miyang puna
ꯊꯦꯡꯅꯃꯤꯟꯅꯔꯀꯥꯟꯗ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯣ ꯗꯟꯗꯤ ꯄꯤꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯠꯁꯤꯟꯈꯤꯒꯅꯤ ꯑꯩꯈꯣꯏꯗꯤ ꯊ꯭ꯔꯤꯇꯟ ꯇꯧꯔꯒ ꯆꯠꯂꯣꯏ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯄꯤꯅꯕꯤꯔꯤ ꯑꯩꯈꯣꯏꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ